Hello mayam, numit khudingi oiba Rashifal da Ngashi March ki tang kulhumdoi 2025 ki Rashifal adu mayam da pathok sarake. Ahan bagi Rashi asina Mesh Rashi. Ngashi asi kanadaba imung manungi khana nainabadagi lapna leigadabani. Imung manungi oiba nungaiba pau taba phangba yai. Office ki oiba thabak punamak section na piriba matamduda mamangda loisinaba soidana tawbiyu. Mathangi Rashi asina Brisha Rashi. Ngashi asi Brisha Rashi ki miyoi singi damag thabak phangdriba singi afaba namit ama oigani. Investor singna sell thadabiba yai. Office ta leminariba senior singi matengna thabakta afaba oibi yai. Mathangi Rashi asina Mithun Rashi. Mithun Rashi gi oina luxury item gi damag paisa khara kaithokpiba yai. Income hengalakpagi khudong saba leigani. Ngashi asi yum anova amadi sampati leiba yai. Thabakta ay arapan kaya laasu mayok nagadabani. Mathangi Rashi asina Karkat Rashi. Karkat Rashi gi miyoi singna ngashi asi thabak khara sinbi yai. Ngashi dagi adom atopa responsibility daita puba hogani. Anova ahongbabu section na satlu. Mi atopada mikha ponganu. Mikha ponbana nahaki thabakta athingba lakani. Nahaki imung manunggi miga leiminanaba hono aduna nangi awaba pothaba oigani. Mathangi Rashi asina Singh Rashi. Singh Rashi gi oina ngashi asi office ki oiba rajniti dagi lapna leibiyu. Imung manungda tension khara leibi yai. Haukiba thodok singdagi lausing oiraga manglomda jangsinbiyu. Matam samna laklaba problem sing solve tawragani. Imung manunggi miyoi singdagi thaujal phangani. Mathangi Rashi asina Kaina Rashi. Adongi sayetnaba mari yetnaba punamak loisilagani. Adongi honajamangi awaman soidana phangba ngamgani. Sel thungi phibam phagalakani. Imung manunggi thaujaldagi paisa changbasu hengkalakani. Apanba thabak thoram leibasing mai paklaba yai. Mathangi Rashi asina Tula Rashi. Tula Rashi gi miyoi singi damak mangjarakpa manglan khuding achumba oirani. Sel thungi phibam su phagalakani. Ima ipa gi matengna sel thungi matangda yamna sawa khudong saba ama phangani. Imung manunggi oiba kanadaba mari taunabadagi lapna leibiyu. Maduna santi amadi nungaiba phangani. Mathangi Rashi asina Brisak Rashi. Ngashi asi Brisak Rashi gi miyoi singna imung manunggi problem bu lumna lawa mathau tai. Darkar oirabadi imungi miyoi singi pauktak lobiyu. Asauba daita lobiganu. Nahaki partner gi matengna adongi wakhal yamna nungaiba numit ama oiragani. Mathangi Rashi asina Danu Rashi. Danu Rashi gi miyoi singi damak ngashi asi career growth ki matengna khudong saba phangani. Student singna sauba awangba ama phangani. Adongi naknaba miyoi singa pullaga thabak tawbada mai pakpa ama phangani. Thabak ama tawbada hathu tawbiganu gyan tana khantharaga thabak tawbiyu. Mathangi Rashi asina Kumbha Rashi. Kumbha Rashi asi ngashi asi Kumbha Rashi gi oina yamna wakhal nungaiba amadi yamna hena nungaiba punsi ama phangani. Ariba investment na asauba return ama lakani. Anauba sell lakpagi lambi na sell thungi phibam mapangal yamna kangkhalakani. Mathangi aroiba Rashi asina Min Rashi. Min Rashi gi miyoi singna ngashi asi sang amada leigani. Office ki thabak thoram sing asinba khara leigani. Lamgi sayanaba kaya su loisinba ngamlagani. Business tawba matamda kitang section biyu. Thabak ama tawdringi mamangda wakhal munna khanthabiyu. Channel asibu subscribe tawbiramba amadi video asibu like tawbiramba kawbiganu.